ꯃꯔꯛꯇꯗ ꯇꯔꯥꯝ ꯅꯧꯖꯔꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯃꯍꯥꯔꯥꯅꯤ ꯕꯥꯒꯀꯤ ꯆꯧꯍꯥꯟ ꯄꯥꯛ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯃꯆꯥꯁꯤꯡꯅ ꯄꯨꯜꯂꯒ ꯂꯩꯖꯔꯤꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯅꯕꯤꯔꯕ ꯃꯣꯕꯥꯏꯜꯗ ꯑꯩꯈꯣꯏꯒꯤ ꯚꯥꯏꯔꯦꯜ ꯆꯠꯂꯛꯈꯤꯕ ꯑꯉꯥꯡ ꯑꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯩꯈꯤꯗꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯈꯣꯏꯒꯤ ꯏꯁꯣꯔꯗ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯥꯏꯗ ꯑꯩꯈꯣꯏꯅ ꯃꯩ ꯀꯦꯟꯗꯜ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯃꯇꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯀꯠꯄꯗ ꯃꯈꯣꯏꯒꯤꯗꯃꯛꯇ ꯊꯧꯅꯤꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯗꯨꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯤꯕꯁꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯤꯕꯁꯤꯗ ꯊꯝꯖꯅꯤꯡꯉꯤꯕꯗꯤ ꯀꯩꯅꯣꯗ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯍꯥꯔꯥꯅꯤ ꯕꯥꯒꯀꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯏꯚꯁꯤꯅ ꯐꯪꯕꯤꯕ ꯑꯃꯗꯤ ꯂꯥꯏꯚꯁꯤ ꯎꯔꯒ ꯂꯥꯛꯄꯤꯅꯤꯡꯕ ꯌꯥꯎꯕꯤꯅꯤꯡꯕꯁꯤꯡꯅ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯤꯕ ꯉꯁꯤꯒꯤ ꯑꯉꯥꯡ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄꯦꯟꯖꯗꯕ ꯐꯣꯡꯗꯣꯛꯆꯕ ꯑꯃꯗꯤ ꯏꯁꯣꯔꯗ ꯃꯈꯣꯏꯒꯤꯗꯃꯛꯇ ꯊꯧꯅꯤꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯑꯩꯈꯣꯏꯅ ꯄꯦꯟꯖꯗꯕ ꯐꯣꯡꯗꯣꯛꯆꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯩꯈꯣꯏ ꯏꯆꯥ ꯑꯅꯤꯗꯨꯒꯤꯗꯃꯛꯇ ꯂꯥꯏꯗ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯕ ꯏꯁꯣꯔꯗ ꯊꯧꯅꯤꯖꯕ ꯈꯨꯔꯨꯝꯖꯕ ꯄ꯭ꯔꯊꯅꯥ ꯇꯧꯖꯕꯗꯨꯅꯤ ꯊꯝꯖꯔꯤꯕ ꯑꯁꯤ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯊꯝꯖꯅꯤꯡꯉꯤꯁꯤ ꯃꯍꯥꯔꯥꯅꯤ ꯕꯥꯒ ꯃꯐꯝꯗ ꯃꯍꯥꯔꯥꯅꯤ ꯕꯥꯒ ꯍꯥꯏꯔꯤꯕ ꯗꯦꯜꯂꯤꯒꯤ ꯃꯍꯥꯔꯥꯅꯤ ꯕꯥꯒꯀꯤ ꯃꯐꯝꯁꯤꯗ ꯆꯧꯍꯥꯟ ꯄꯥꯛ ꯍꯥꯏꯔꯒ ꯑꯗꯣꯝꯅ ꯈꯪꯕꯤꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯑꯅꯛꯄꯗ ꯂꯩꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡꯅ ꯂꯥꯛꯄꯤꯕ ꯌꯥꯅꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯈꯣꯏꯒꯤ ꯁꯛꯇꯝ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯒꯤ ꯐꯣꯇꯣꯁꯤꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯩꯔꯥ ꯑꯁꯤ ꯀꯠꯆꯒꯗꯕꯅꯤ ꯑꯗꯨꯅ ꯗꯦꯜꯂꯤꯒꯤ ꯃꯐꯝꯁꯤꯡꯗ ꯂꯥꯞꯅ ꯂꯩꯈ꯭ꯔꯒꯗꯤ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯍꯥꯔꯥꯅꯤ ꯕꯥꯒꯀꯤ ꯃꯐꯝ ꯖꯒꯥꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯕꯤꯔꯒꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯥꯛꯄ ꯃꯩꯔꯥ ꯃꯆꯥ ꯑꯃꯈꯛꯇꯪ ꯑꯣꯏꯔꯒꯁꯨ ꯃꯈꯣꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕ ꯃꯈꯣꯏꯕꯨ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯁꯥꯟꯇꯤ ꯂꯩꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯗ ꯑꯃꯗꯤ ꯃꯈꯣꯏꯅ ꯂꯩꯈꯤꯗꯕꯗ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯆꯕꯗꯨ ꯉꯁꯤ ꯐꯣꯡꯗꯣꯛꯆꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯃꯇꯝꯁꯤ ꯀꯥꯏꯊꯣꯛꯆꯔꯒ ꯑꯩꯈꯣꯏ ꯃꯍꯥꯔꯥꯅꯤ ꯕꯥꯒꯇ ꯂꯩꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯤꯟꯖꯔꯒ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯁꯤꯟꯖꯅꯕ ꯍꯥꯏꯅ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯊꯝꯖꯅꯤꯡꯉꯤꯕꯁꯤ ꯔꯤꯀ꯭ꯋꯦꯁꯅꯤ ꯑꯩꯈꯣꯏ ꯂꯥꯏꯚꯁꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯒ ꯃꯍꯥꯔꯥꯅꯤ ꯕꯥꯒꯀꯤ ꯃꯐꯝꯗ ꯂꯩꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯥꯛꯄꯤꯔꯒ ꯍꯥꯏꯔꯤꯕ ꯀꯦꯟꯗꯜ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯩꯔꯥ ꯊꯥꯟꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯩꯅꯥ ꯇꯤ ꯚꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯩꯈꯣꯏ ꯑꯅꯛꯄꯗ ꯂꯩꯕ ꯏꯆꯤꯟ ꯂꯥꯛꯄ ꯐꯅꯌꯥꯝ ꯌꯥꯎꯅꯔꯦ ꯑꯗꯨꯕꯨ ꯑꯔꯥꯞꯄꯗ ꯂꯩꯕ ꯑꯣꯏꯔꯒꯁꯨ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯑꯗꯨꯝ ꯂꯥꯛꯄꯗ ꯌꯧꯔꯛꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯌꯧꯕꯤꯔꯛꯄꯗ ꯀꯥꯏꯗꯦ ꯂꯥꯛꯄꯤꯕ ꯌꯥꯅꯤ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄ ꯏꯆꯦ ꯏꯆꯟꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯌꯥꯝꯕꯁꯤꯡ ꯏꯅꯥꯎꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯗꯒꯤ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯁꯨ ꯑꯩꯈꯣꯏ ꯃꯍꯥꯔꯥꯅꯤ ꯕꯥꯒꯀꯤ ꯃꯐꯝꯗ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯧꯍꯥꯟ ꯄꯥꯛ ꯍꯥꯏꯅ ꯈꯪꯅꯕ ꯄꯥꯛ ꯑꯗꯨ ꯂꯥꯛꯄꯤꯔꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯀꯠꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯁꯔꯨꯛ ꯌꯥꯎꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯗꯤ ꯀꯦ ꯅꯤꯡꯊꯧꯖꯥ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛ ꯂꯥꯏꯚ ꯆꯥꯠꯇ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛ ꯑꯃꯗꯤ ꯊꯝꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯆꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯨꯝꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯑꯗꯩ ꯋꯥꯈꯜꯗ ꯊꯨꯞ ꯂꯥꯎꯕ ꯐꯥꯎꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯏꯔꯩꯆꯥ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯃꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕꯅꯤ ꯑꯗꯨ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯝꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯩꯔꯥ ꯃꯆꯥ ꯑꯃꯃꯝ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯕ ꯈꯨꯔꯨꯝꯖꯕ ꯄꯥꯡꯊꯣꯛꯄꯗ ꯃꯇꯝꯒꯤ ꯑꯄꯥꯝꯕ ꯋꯥꯈꯜꯂꯣꯟꯗ ꯄꯥꯡꯊꯣꯛꯄꯗ ꯑꯃꯗꯤ ꯊꯧꯅꯤꯖꯕꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ
ꯀꯩꯁꯨ ꯀꯩꯗꯧꯅ ꯃꯗꯨꯗ ꯀꯥꯏꯕ ꯂꯩꯇꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯐꯥꯎꯖꯕ ꯑꯗꯨ ꯊꯧꯅꯤꯖꯧ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯃꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯔꯤꯕ ꯃꯩꯔꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯃꯐꯝ ꯃꯍꯥꯔꯥꯅꯤꯕꯥꯒ ꯆꯧꯍꯥꯟ ꯄꯥꯔꯛ ꯍꯥꯏꯔꯒ ꯈꯪꯕꯤꯒꯅꯤ ꯑꯗꯣꯝꯅ ꯂꯥꯛꯄꯤꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯑꯅꯛꯄ ꯃꯐꯝꯗ ꯂꯩꯔꯒꯗꯤ ꯌꯥꯎꯕꯤꯕ ꯌꯥꯒꯅꯤ ꯂꯦꯡꯁꯟꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯣꯝꯗꯁꯨ ꯑꯩꯈꯣꯏ ꯏꯅꯥꯎ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ ꯂꯤꯛꯂꯝ ꯉꯥꯛꯄꯒꯤ ꯃꯦꯝꯕꯔꯁꯨꯅꯤ ꯑꯦꯗꯃꯤꯟꯁꯨꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤ ꯑꯦꯝ ꯁꯤ ꯁꯤꯒꯤ ꯅꯪ ꯄꯥꯏ ꯄꯣꯠꯁꯨ ꯀꯩꯅꯣ ꯀꯣ ꯀꯟꯚꯦꯅꯔꯅꯤ ꯑꯩꯈꯣꯏ ꯗꯤ ꯑꯦꯝ ꯁꯤ ꯁꯤꯒꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯕꯤꯔꯝꯃꯅꯤ ꯃꯌꯥꯝꯅ ꯕꯤꯔꯨ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯕꯤꯔꯨ ꯁꯅꯁꯝ ꯍꯥꯏꯅꯁꯨ ꯈꯪꯅꯕꯤꯔꯤꯕꯅꯤ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯁꯨ ꯀꯦꯟꯗꯜ ꯊꯥꯟꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯊꯧꯒꯜ ꯇꯧꯖꯅꯕ ꯍꯥꯏꯗꯅ ꯃꯇꯝ ꯆꯥꯅ ꯂꯦꯡꯁꯟꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯃꯍꯥꯔꯅꯤꯕꯥꯛꯇ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇꯁꯨ ꯅꯨꯡꯉꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎꯕꯨꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯍꯧꯅꯕ ꯇꯧꯔꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯔꯥꯞꯄꯗ ꯂꯩꯕ ꯑꯗꯩ ꯑꯅꯛꯄꯗ ꯂꯩꯕꯁꯤꯡꯅ ꯄꯨꯟꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯕ ꯄꯥꯝꯕꯗꯒꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯁ꯭ꯋꯥꯏꯗ ꯂꯩꯕꯁꯤꯡ ꯄꯨꯟꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯕ ꯄꯥꯝꯕꯗꯒꯤ ꯉꯥꯏꯅꯅꯕ ꯍꯥꯏꯗꯅ ꯇꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯉꯥꯏꯔꯒ ꯇꯧꯅꯕ ꯍꯥꯏꯅ ꯂꯩꯖꯔꯤꯕꯅꯤ ꯑꯗꯨꯅ ꯄꯨꯟꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯕ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯖꯒꯦ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯕꯅꯤ ꯃꯌꯥꯝꯅꯁꯨ ꯂꯥꯏꯚ ꯌꯦꯡꯕꯤꯕꯁꯤꯡꯅ ꯌꯥꯔꯤꯃꯈꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯂꯤꯡ ꯂꯧꯕꯤꯔꯒ ꯑꯗꯨꯝ ꯐꯦꯁꯕꯨꯛꯀꯤ ꯁꯥꯏꯠꯇꯁꯨ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯕꯤꯕ ꯀꯥꯏꯕ ꯂꯩꯇꯦ ꯂꯤꯡ ꯁꯤꯌꯥꯔ ꯇꯧꯊꯣꯛꯄꯤꯕꯗ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯎꯕ ꯑꯣꯏꯔꯁꯅꯨ ꯑꯃꯗꯤ ꯃꯌꯥꯝꯗ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯅꯤ ꯂꯩꯖꯩꯁꯦ ꯀꯥꯏꯗꯅꯣꯁꯦ ꯑꯩ ꯂꯥꯏꯚꯁꯨ ꯊꯥꯔꯤꯌꯦ ꯇꯧꯖꯔꯛꯑꯣꯔꯥ ꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯈꯪꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯔꯨꯆꯤꯗꯥ ꯁꯔꯃ ꯁꯦ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯅ ꯏꯆꯦꯁꯤꯅ ꯍꯧꯖꯤꯛ ꯍꯥꯏꯐꯦꯠꯇꯪ ꯃꯐꯝꯁꯤ ꯈꯤꯇꯪ ꯍꯦꯟꯅ ꯂꯨ ꯅꯥꯟꯅ ꯇꯧꯕ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯋꯥꯏ ꯁꯤꯟꯗꯣꯛꯄ ꯁꯦꯡꯗꯣꯛꯄ ꯇꯧꯖꯔꯤ ꯑꯩꯈꯣꯏ ꯏꯆꯦ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯏꯆꯦꯅꯤ ꯔꯨꯆꯤꯗꯥ ꯁꯔꯃ ꯌꯥꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯍꯧꯖꯤꯛ ꯃꯍꯥꯔꯅꯤꯕꯥꯒꯀꯤ ꯑꯩꯈꯣꯏꯒꯤ ꯆꯧꯍꯥꯟ ꯄꯥꯔꯛꯀꯤ ꯃꯐꯝꯗ ꯃꯅꯥꯛꯇ ꯑꯅꯛꯄꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯂꯦꯡꯁꯟꯕꯤꯔꯛꯑꯣ ꯂꯥꯛꯄꯤꯔꯛꯑꯣ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯍꯥꯏꯗꯅ ꯊꯝꯖꯔꯤ ꯏꯆꯦꯅ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯩ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯏꯆꯦꯅ ꯑꯩꯈꯣꯏꯅ ꯇꯧꯔꯒꯦꯅ ꯇꯧꯕꯅꯦ ꯐꯔꯦ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯅ ꯑꯣꯏꯅ ꯑꯩꯈꯣꯏ ꯊꯧꯒꯜꯁꯤ ꯇꯧꯈ꯭ꯔꯦ ꯁꯤꯗ ꯃꯌꯥꯝꯅ ꯈꯪꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯁꯤ ꯃꯃꯥꯡꯗ ꯎꯕꯤꯔꯤꯕꯁꯤ ꯕꯤꯜꯗꯤꯡꯁꯤ ꯑꯩꯈꯣꯏ ꯏꯛꯕꯥꯜ ꯕꯤꯜꯗꯤꯡ ꯍꯥꯏꯔ ꯈꯪꯅꯕꯅꯤ ꯃꯌꯥꯝꯅ ꯑꯥꯗꯁꯨ ꯊꯥꯔꯦ ꯁꯥꯏꯟꯕꯣꯔꯗꯇ ꯍꯥꯏꯕ ꯇꯥꯔꯦ ꯏꯛꯕꯥꯜ ꯕꯤꯜꯗꯤꯡ ꯍꯥꯏꯔꯒ ꯃꯍꯥꯔꯅꯤꯕꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯏꯛꯕꯥꯜ ꯕꯤꯜꯗꯤꯡ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯀꯤꯂꯣꯀꯔꯤ ꯃꯅꯨꯡꯗ ꯂꯥꯛꯄꯤꯔꯛꯄ ꯃꯇꯝꯗ ꯃꯍꯥꯔꯅꯤꯕꯥꯛꯀꯤ ꯀꯤꯂꯣꯀꯔꯤ ꯚꯤꯂꯦꯖ ꯁꯤ ꯃꯅꯨꯡ ꯂꯥꯛꯄꯤꯔꯛꯄ ꯃꯇꯝꯗ ꯏꯛꯕꯥꯜ ꯕꯤꯜꯗꯤꯡ ꯍꯥꯏꯅ ꯊꯤꯕꯤꯔꯛ ꯌꯥꯔꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯥꯏꯟꯕꯣꯔꯗꯁꯨ ꯑꯥꯗ ꯈꯔ ꯂꯥꯞꯅ ꯂꯩ ꯁꯤꯗꯩꯗ ꯁꯤꯒꯤ ꯏꯛꯕꯥꯜ ꯕꯤꯜꯗꯤꯡꯁꯤꯗ ꯊꯤꯕꯤꯔꯒ ꯁꯤꯒ ꯍꯦꯛ ꯊꯪꯅꯅ ꯂꯩꯔꯕꯅꯤ ꯆꯧꯍꯥꯟ ꯄꯥꯔꯛ ꯍꯥꯏꯗꯅ ꯂꯩꯔꯤꯁꯦ ꯁꯥꯏꯖ ꯏꯛꯕꯥꯜ ꯕꯤꯜꯗꯤꯡ ꯍꯥꯏꯅꯀꯣ ꯃꯦꯗꯥꯝ ꯕꯁꯟꯇꯤ ꯊꯥꯡꯖꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯏꯆꯥꯁꯤꯡ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯍꯣꯠꯅꯖꯔꯤ ꯃꯦꯗꯥꯝ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯅꯛꯄꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯁꯤꯒꯤ ꯕꯤꯜꯗꯤꯡꯁꯤꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯂꯩꯔꯤꯕ ꯁꯤꯒꯤ ꯄꯥꯔꯛ ꯑꯁꯤꯗꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯌꯧꯁꯤꯜꯂꯛꯄ ꯂꯥꯛꯄ ꯉꯥꯏꯅꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯈꯤꯇꯪ ꯃꯐꯝ ꯑꯁꯤꯁꯨ ꯇꯔꯨ ꯇꯅꯥꯟꯅ ꯁꯦꯡꯗꯣꯛꯆꯕꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕ ꯁ꯭ꯋꯥꯏꯗ ꯁꯔꯥꯎꯟꯗꯤꯡꯗ ꯁꯝꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯒꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯡꯊꯣꯛꯄ ꯑꯗꯨꯒꯨꯝꯅ ꯄꯥꯡꯊꯣꯛꯆꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯌꯥꯝꯅ ꯄꯤꯛꯄ ꯆꯥꯎꯕ ꯊꯤꯗꯅ ꯑꯩꯈꯣꯏꯅ ꯂꯩꯈꯤꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯇꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯕ ꯃꯈꯣꯏꯕꯨ ꯏꯁꯣꯔꯗ ꯊꯧꯅꯤꯖꯕ ꯃꯩꯔꯥ ꯀꯠꯆꯕ ꯑꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯅꯤ ꯊꯝꯖꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ
ꯑꯩꯈꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯐꯥꯎꯏ ꯑꯗꯨꯕꯨ ꯊꯕꯛ ꯊꯧꯔꯝ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯃꯛꯅ ꯐꯣꯡꯗꯣꯛꯆꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯃꯩꯔꯥ ꯀꯠꯄꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯂꯥꯏꯞ ꯑꯁꯤ ꯈꯨꯠꯊꯥꯡꯗ ꯃꯐꯝ ꯑꯁꯤ ꯈꯪꯗꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯍꯥꯔꯥꯅꯤꯕꯥꯛ ꯆꯧꯍꯥꯟ ꯄꯥꯛ ꯍꯥꯏꯔꯒ ꯑꯗꯨꯝ ꯊꯤꯕꯤꯔꯛꯑꯣ ꯃꯍꯥꯔꯥꯅꯤꯕꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯊꯝꯖꯈꯤꯕ ꯏꯛꯕꯥꯜ ꯕꯤꯜꯗꯤꯡ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯊꯤꯕꯤꯔꯛꯑꯣ ꯑꯗꯨ ꯑꯗꯨꯝ ꯊꯤꯕꯤꯔꯒ ꯂꯥꯛꯑꯒ ꯑꯗꯨꯒꯤ ꯖꯁ ꯑꯣꯄꯣꯖꯤꯠꯇ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯆꯧꯍꯥꯟ ꯄꯥꯛꯁꯤ ꯎꯕꯤꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯔꯒ ꯑꯁꯤꯒꯤ ꯃꯩꯔꯥ ꯀꯠꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯁꯔꯨꯛ ꯌꯥꯕꯤꯔꯕ ꯌꯥꯒꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯌꯥꯔꯤꯉꯩ ꯚꯤꯌꯨꯋꯔꯁꯤꯡꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯔꯕ ꯏꯂꯩꯆꯥꯁꯤꯡꯅ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯍꯥꯏꯖꯕ ꯇꯥꯔꯦ ꯌꯥꯔꯤꯉꯩ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯂꯤꯡ ꯐꯦꯁꯕꯨꯛꯇ ꯌꯥꯔꯒꯁꯨ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝ ꯑꯗꯣꯝꯅ ꯄꯥꯏꯕꯤꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡꯗ ꯋꯥꯆꯞ ꯒ꯭ꯔꯨꯞꯁꯤꯡꯗꯁꯨ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯇꯥꯔꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯗꯦꯜꯂꯤꯗ ꯂꯩꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯍꯥꯔꯥꯅꯤꯕꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄꯤꯔꯤ ꯍꯧꯖꯤꯛ ꯂꯥꯛꯄ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯂꯣꯝꯗ ꯂꯩꯔꯤꯕ ꯒꯦꯠ ꯑꯁꯤꯗ ꯇꯞꯅ ꯇꯞꯅ ꯆꯪꯉꯛꯄ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ ꯆꯪꯁꯤꯜꯂꯛꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯅꯛꯄꯗ ꯂꯩꯕ ꯌꯥꯎꯕꯤꯔꯒꯗꯤ ꯂꯥꯛꯄꯤꯔꯕ ꯌꯥꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯣꯏ ꯁꯤꯗꯩꯗ ꯃꯌꯥꯝꯅ ꯇꯣꯏꯅ ꯍꯪꯕꯤꯔꯛꯄ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏ ꯂꯤꯛꯂꯝ ꯉꯥꯛꯄꯅ ꯍꯥꯏꯕꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞꯇꯨꯒꯤ ꯇꯤ ꯁꯥꯔꯠꯇꯨꯅꯤ ꯂꯩꯔꯤꯁꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯂꯤꯛꯂꯝ ꯉꯥꯛꯄ ꯍꯥꯏꯔꯒꯀꯣ ꯌꯥꯝ ꯆꯥꯎꯅ ꯌꯥꯝ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯕ ꯌꯥꯝꯅ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯕ ꯀꯩꯅꯣꯅꯤ ꯒ꯭ꯔꯨꯞꯅꯤ ꯂꯤꯛꯂꯝ ꯗꯥꯛꯇꯔ ꯂꯤꯛꯂꯝ ꯑꯩꯈꯣꯏꯒꯤ ꯁꯣꯔꯤ ꯑꯩꯈꯣꯏ ꯂꯤꯛꯂꯝ ꯉꯥꯛꯄ ꯍꯥꯏꯔꯒꯀꯣ ꯁꯤ ꯂꯩꯔꯤꯁꯦ ꯁꯤ ꯎꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯣ ꯂꯤꯛꯂꯝ ꯉꯥꯛꯄ ꯑꯦꯅꯤ ꯊꯕꯛ ꯊꯧꯔꯝꯗ ꯗꯦꯜꯂꯤꯗ ꯂꯩꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯅꯤꯄꯨꯔꯗ ꯑꯋꯥꯕ ꯇꯥꯔꯕ ꯀꯌꯥꯗ ꯃꯥꯡ ꯊꯥꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯊꯥꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯥꯗꯅ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯖꯔꯤꯕ ꯑꯗꯨꯒꯨꯝꯕ ꯒ꯭ꯔꯨꯞꯅꯤ ꯂꯤꯛꯂꯝ ꯉꯥꯛꯄ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯁꯤꯗ ꯂꯩꯖꯔꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯩꯖꯔꯦ ꯁꯤ ꯂꯤꯛꯂꯝ ꯉꯥꯛꯄ ꯅꯪ ꯌꯥꯎꯗ꯭ꯔꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯅꯤ ꯑꯩꯈꯣꯏ ꯗꯦꯜꯂꯤ ꯂꯩꯖꯔꯦ ꯊꯥꯒꯠꯆꯔꯤ ꯁꯤꯗ ꯂꯩꯕ ꯗꯦꯜꯂꯤꯗ ꯂꯩꯕ ꯒ꯭ꯔꯨꯞ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣই ꯃꯩꯇꯩ ꯃꯆꯥꯁꯤꯡꯒꯤ ꯄꯥꯡꯒꯜ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯅꯥꯎꯔꯦꯝ ꯗꯦꯋꯥꯟ ꯏꯅꯥꯎ ꯑꯃꯗꯤ ꯏꯆꯜ ꯑꯅꯤꯕꯨ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯆꯨꯝꯕꯃꯛꯅꯤ ꯅꯥꯎꯔꯦꯝ ꯗꯦꯋꯥꯟ ꯃꯗꯨꯃꯛꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯗꯒꯤ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯚꯥꯏꯔꯦꯜ ꯆꯠꯂꯦ ꯑꯗꯨꯕꯨ ꯆꯠꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯐꯥꯎꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯗꯕ ꯃꯌꯥꯝ ꯑꯗꯨ ꯉꯁꯤ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯩꯔꯥꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯌꯥꯔꯤꯃꯈꯩ ꯃꯌꯥꯝꯅ ꯂꯥꯏꯚ ꯊꯥꯕꯤꯅꯕ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯁꯦ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯌꯥꯎꯔꯤ ꯁꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯉꯥꯛꯇꯅꯤ ꯑꯉꯥꯡꯁꯤꯡꯁꯦ ꯍꯧꯔꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯍꯧꯖꯤꯛ ꯍꯧꯅꯕꯅ ꯁꯨꯝ ꯃꯥꯡꯗ ꯂꯩꯔꯤꯕ ꯒꯦꯠ ꯑꯁꯤꯗ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯇꯣꯞꯄꯁꯨ ꯌꯥꯎꯕ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯁꯔꯨꯛ ꯌꯥꯕ ꯑꯣꯏꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯧꯖꯤꯛ ꯍꯧꯅꯕ ꯍꯥꯏꯗꯅ ꯁꯤ ꯄꯥꯏꯈꯠꯄꯤꯔꯣ ꯑꯃꯃꯝ ꯁꯦ ꯑꯃꯃꯝ ꯄꯥꯏꯈꯠꯄꯤꯔꯣ ꯑꯃꯃꯝ ꯄꯥꯏꯈꯠꯂꯣ ꯊꯨꯅ ꯌꯥꯔꯦ ꯃꯌꯥꯝ ꯑꯃꯃꯝ ꯄꯥꯏꯕꯤꯔꯣ ꯃꯩꯔꯥꯁꯦ ꯑꯃꯃꯝ ꯄꯥꯏꯕꯤꯔꯣ ꯁꯦ ꯕꯤꯔꯨ ꯑꯃꯃꯝ ꯄꯥꯏꯔꯣ ꯌꯦꯁ ꯄꯥꯏꯔꯣ ꯄꯥꯏꯁꯟꯕꯤꯔꯣ
자, 파이슬라. 이제 거의 싱 킥독리. 아, उधर है. We have it. 미터 요이나 라이 프롬다 망다 거기 싱 미터 생독자바 기독자바 하더니 망다 주 우비리버세 거기 여자마 그러나 링름 나빠게 마이케데기 싱 킥독비리 아마데 거기 마하니 바케 거기보다 내가 세설 나오피 ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄꯤꯔꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯦꯗꯤꯌꯥꯒꯤ ꯇꯤꯝ ꯈꯔꯁꯨ ꯌꯥꯎꯕꯤꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯀꯣꯏꯕꯗ ꯂꯩꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯝ ꯂꯦꯡꯁꯤꯟꯕꯤꯔꯛꯄ ꯌꯥꯒꯅꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯏꯁꯥꯒꯤ ꯑꯆꯤꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯂꯩꯔꯒ ꯀꯥꯏꯊꯣꯛꯄꯤꯔꯒ ꯂꯥꯛꯄꯤꯕꯁꯨ ꯌꯥꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯆꯪꯁꯤꯟꯕꯤꯔꯛꯄ ꯌꯥꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯆꯧꯍꯥꯟ ꯄꯥꯛ ꯑꯩꯈꯣꯏ ꯃꯍꯥꯔꯅꯤ ꯕꯥꯒꯀꯤ ꯑꯩꯈꯣꯏ ꯏꯛꯕꯥꯜ ꯕꯤꯜꯗꯤꯡꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯕꯤꯔꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯄꯨꯟꯅ ꯊꯝꯖꯤꯜꯂꯁꯦ ꯄꯨꯟꯅ ꯊꯝꯃꯁꯨ ꯀꯥꯏꯗꯦ ꯆꯦꯆꯦꯒ ꯗꯗꯥꯒ ꯂꯩꯈꯤꯗꯕꯗꯣ ꯑꯗꯨꯒꯤꯁꯨ ꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯎꯁꯨꯀꯣ ꯁꯦ ꯅꯨꯡꯁꯤꯕꯅꯤ ꯆꯣ ꯁꯦꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯅꯤꯡꯕ꯭ꯔꯣ ꯂꯩꯕ ꯐꯔꯦ ꯑꯇꯣꯞꯄ ꯃꯦꯗꯤꯌꯥꯁꯤꯡꯁꯨ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯎꯅꯔꯤ ꯁꯤ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯗꯅ ꯇꯧꯕꯁꯤꯗ ꯁꯤꯟꯖ ꯂꯥꯡꯖꯕꯁꯤꯗ ꯑꯇꯣꯞꯄ ꯃꯦꯗꯤꯌꯥꯁꯨ ꯌꯥꯎꯁꯟꯕ ꯌꯥꯎꯔꯛꯏ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯌꯥꯔꯤꯃꯈꯩ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯕꯤꯌꯣ ꯋꯥꯆꯞ ꯒ꯭ꯔꯨꯞꯇ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯄꯥꯏꯕꯤꯔꯤꯕ ꯐꯦꯁꯕꯨꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯁꯨ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯝ ꯌꯥꯔꯤꯃꯈꯩ ꯂꯤꯡ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯐꯣꯔꯦꯟꯗ ꯂꯩꯈ꯭ꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯑꯉꯝꯕ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤ ꯊꯤꯗ꯭ꯔꯒꯁꯨ ꯃꯊꯪꯒꯤ ꯊꯪꯅꯕ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠꯇ ꯅꯠꯇ꯭ꯔꯒ ꯑꯗꯨꯝꯅ ꯈꯤꯇꯪ ꯁꯥꯐꯒꯗꯕ ꯅꯨꯃꯤꯠ ꯑꯃꯗ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯗꯨꯝ ꯄꯥꯡꯊꯣꯛꯄꯗ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯗꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ lao इधर आओ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯅ ꯁꯤꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯒꯨꯝꯕꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯍꯥꯏꯖꯕ ꯇꯥꯔꯦ लाओ मसंग लाओ सोमदा चा उधर जा उधर
ꯍꯧꯖꯤꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯔꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯒꯅꯦꯁ ꯄꯨꯖꯥ ꯄꯥꯡꯊꯣꯛꯅꯕ ꯃꯇꯝꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯃ꯭ꯌꯨꯖꯤꯛ ꯂꯥꯛꯄ ꯌꯥꯏ ꯃ꯭ꯌꯨꯖꯤꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝꯁꯨ ꯄꯥꯡꯊꯣꯛꯄ ꯑꯇꯣꯞꯄ ꯁꯥꯏꯠꯁꯤꯒꯤ ꯄꯥꯔꯛꯁꯀꯤ ꯅꯥꯀꯟꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯗꯨꯁꯨ ꯑꯗꯨꯝ ꯇꯨꯡꯗ ꯁꯥꯏꯠꯇ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯂꯩꯁꯦ ꯑꯅꯛꯄꯗ ꯂꯩꯕꯁꯤꯡ ꯂꯥꯛꯄ ꯌꯧꯁꯤꯟꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯧꯁꯤꯟꯕꯤꯔꯛꯄ ꯌꯥꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯆꯧꯍꯥꯟ ꯄꯥꯛ ꯃꯍꯥꯔꯥꯅꯤ ꯕꯥꯒꯀꯤ ꯑꯩꯈꯣꯏ ꯏꯛꯕꯥꯜ ꯕꯤꯜꯗꯤꯡ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯕ ꯄꯥꯛ ꯑꯗꯨꯗꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯆꯜꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯥꯏꯕꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯇꯞꯅ ꯇꯞꯅ ꯌꯧꯁꯤꯟꯕꯤꯔꯛꯄ ꯌꯥꯎꯔꯤ ꯁꯣꯝꯗ ꯁꯣꯝꯗ ꯍꯧꯖꯤꯛ ꯂꯩꯁꯦ ꯁꯤ ꯑꯉꯥꯡꯗꯨ ꯏꯁꯤꯡ ꯈꯛꯇ ꯄꯤꯊꯣꯛꯑꯣ ꯏꯁꯤꯡ ꯂꯩꯔ ꯁꯤꯗ ꯏꯁꯤꯡ ꯂꯩꯔ ꯄꯤꯊꯣꯛꯑꯣ ꯕꯥꯂꯦ ꯑꯌꯤꯡꯕꯗ ꯄꯤꯊꯣꯛ ꯊꯛꯑꯒ ꯂꯧꯑꯣ ꯌꯥꯏ ꯏꯁꯤꯡ ꯈꯔ ꯊꯛꯀꯦ ꯏꯁꯤꯡ ꯈꯔ ꯊꯛꯀꯦ ꯍꯥꯏꯕ ꯑꯉꯥꯡ ꯊꯛꯄꯤꯌꯨ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯒꯅꯦꯁ ꯄꯨꯖꯥꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯅꯟ ꯃꯅꯤꯄꯨꯔꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯩꯇꯩꯁꯤꯡꯁꯤꯗ ꯂꯩꯕꯁꯦ ꯆꯥꯎꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯩ ꯉꯥꯜꯂꯤꯁꯤꯗ ꯑꯩꯈꯣꯏ ꯒꯅꯦꯁ ꯄꯨꯖꯥ ꯄꯥꯡꯊꯣꯛꯄ ꯒꯅꯦꯁ ꯄꯨꯖꯥ ꯄꯥꯡꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯒꯤꯁꯨ ꯂꯥꯏꯒꯤ ꯑꯣꯏꯕ ꯏꯁꯩꯁꯤꯡ ꯊꯥꯕ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯇꯥꯔꯤꯕꯁꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯁꯨ ꯑꯩꯈꯣꯏ ꯐꯥꯡꯖꯟꯅꯅ ꯂꯝꯄꯥꯛꯁꯤꯗ ꯄꯥꯡꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯎꯟꯁꯦ ꯇꯥꯟꯅꯕ ꯑꯣꯗꯤꯑꯣꯁꯦ ꯇꯥꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯌꯦꯡꯕꯤꯔꯤ ꯄꯨꯝꯅꯃꯛꯅ ꯃꯁꯤꯒꯤꯗꯃꯛꯇ ꯋꯥꯔꯧꯕꯤꯔꯣꯏ ꯑꯃꯗꯤ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯍꯧꯔꯅꯤ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥꯁꯦ ꯑꯩꯈꯣꯏ ꯁꯦꯟꯕ ꯑꯦꯔꯦꯟꯖ ꯇꯧꯕ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩꯈꯣꯏꯅ ꯔꯥꯎꯟ ꯑꯣꯏꯅ ꯊꯝꯃꯒ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯃꯩ ꯆꯨꯈꯠꯄꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯔꯥꯎꯟ ꯁꯦꯝꯖꯕꯅꯤ ꯔꯥꯎꯟ ꯇꯥꯅꯕ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯩꯔꯥꯁꯦ ꯍꯦꯛ ꯆꯨꯈꯠꯂꯛꯄꯗ ꯉꯁꯤꯒꯤ ꯑꯔꯪꯕ ꯃꯩꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯩꯔꯥ ꯃꯩ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯐꯖꯕ ꯃꯩꯔꯥ ꯍꯥꯏꯕꯗꯨ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯈꯟꯖꯔꯤꯕ ꯅꯤꯡꯖꯔꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯒꯗꯧꯔꯤꯕꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯈꯨꯗꯣꯜꯗ ꯀꯠꯆꯕꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯧꯕꯤꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜꯗ ꯑꯩꯈꯣꯏ ꯐꯥꯎꯖꯕ ꯂꯩꯖꯩ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯌꯥꯝ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯌꯦꯡꯕꯤꯔꯤꯕ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯅ ꯑꯗꯣꯝ ꯑꯗꯣꯝꯅ ꯁꯤꯌꯥꯔ ꯇꯧꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯊꯣꯛꯄ ꯑꯃꯒꯨꯝ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣꯝ ꯑꯗꯣꯝꯅ ꯌꯥꯔꯤꯃꯈꯩ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯔꯥꯎꯟꯗꯤ ꯑꯗꯨꯝ ꯇꯥꯕꯁꯤꯡꯉꯦ ꯀꯩꯅꯣ ꯁꯥꯔ ꯔꯥꯎꯟ ꯇꯥꯕꯁꯤꯡꯉꯦ ꯆꯪꯁꯤꯟꯒꯤꯅꯗꯤ ꯆꯪꯁꯤꯟꯒꯤꯅꯣ ꯑꯉꯥꯡꯗ ꯔꯥꯎꯟ ꯇꯥꯕꯁꯤꯡꯉꯦ ꯂꯥꯏꯚ ꯊꯥꯕ
ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯝ ꯁꯤꯗ ꯂꯩꯕꯤꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯌꯥꯎꯕꯤꯕ ꯌꯥꯅꯤ, ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ. ꯃꯩꯇꯩ ꯈꯛꯇꯅ ꯄꯥꯡꯊꯣꯛꯆꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯍꯥꯏꯅ ꯈꯟꯕꯤꯗꯅ ꯑꯗꯨꯝ ꯏꯀꯣꯏ ꯀꯣꯏꯕ ꯂꯩꯇꯅ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯗꯨꯝ ꯌꯥꯎꯕꯤꯕ ꯌꯥꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ. ꯁꯔꯨꯛ ꯌꯥꯕ ꯌꯥꯅꯤ, ꯑꯩꯈꯣꯏ ꯃꯣꯁ ꯋꯦꯜꯀꯝꯅꯤ ꯍꯥꯏꯖꯒꯦ. ꯑꯗꯨꯝ ꯇꯞ ꯇꯞꯅ ꯂꯥꯛꯄ ꯌꯥꯎꯔꯤꯁꯨ ꯑꯗꯨ ꯍꯧꯔꯅꯤ. ꯂꯥꯛꯄ ꯌꯥꯎꯔꯛꯏꯕ ꯑꯗ ꯒꯦꯠꯇ ꯆꯪꯉꯛꯏꯁꯤꯡꯁꯦ. ꯑꯩꯅ ꯃꯥꯛꯁ ꯑꯝꯇ ꯄꯤꯔꯛꯑꯣ, ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯋꯦ, ꯍꯛꯆꯥꯡꯁꯦ ꯂꯣꯛ ꯈꯨꯏ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ. ꯃꯥꯛꯁ ꯑꯃꯇ ꯄꯤꯔꯛꯑꯣꯁꯨ ꯌꯥꯏ ꯑꯩꯉꯣꯟꯗ. ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯑꯃ ꯂꯥꯛꯑꯒ ꯂꯩꯔꯤꯕ ꯍꯧꯖꯤꯛꯁꯦ. ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯕ ꯇꯥꯔꯦ. ꯑꯩꯈꯣꯏꯁꯨ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯉꯒ ꯃꯐꯝ ꯈꯔꯗ ꯂꯩꯕ ꯃꯌꯥꯝꯅ ꯁꯨꯝ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯈꯜꯂꯤ. ꯃꯈꯣꯏꯁꯤꯡꯗꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ. ꯍꯧꯖꯤꯛ ꯁꯦꯝꯕ ꯑꯦꯔꯦꯟꯖ ꯇꯧꯕ ꯂꯣꯏꯁꯤꯟꯖꯔꯦ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯔꯩꯆꯥꯁꯤꯡ ꯂꯥꯛꯄ ꯑꯗꯨꯝ ꯂꯥꯛꯅꯔꯤ ꯍꯥꯏꯕ ꯇꯥꯔꯦ. ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯅ ꯐꯪꯕ, ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯅ ꯌꯧꯕ, ꯑꯗꯒꯤ ꯑꯗꯣꯝꯅ ꯂꯥꯏꯚ ꯊꯥꯕꯁꯤꯗ ꯊꯦꯡꯅꯕꯤꯔꯒꯗꯤ ꯑꯗꯨꯝ ꯂꯥꯛꯄꯤꯕ ꯌꯥꯔꯅꯤ. ꯋꯤꯜꯁꯟ, ꯃꯩ ꯆꯨꯈꯠꯄ ꯍꯧꯔꯣ ꯌꯥꯔꯦ. ꯃꯩ ꯆꯨꯕ ꯍꯧꯔꯣ ꯌꯥꯔꯦ. ꯃꯈꯦꯠ ꯄꯤꯔꯣꯔꯣ? ꯑꯩꯉꯣꯟꯗ ꯌꯥꯎꯋꯦ, ꯏꯆꯦ ꯑꯩꯉꯣꯟꯗ ꯌꯥꯎꯋꯦ, ꯌꯥꯅꯤ. ꯁꯦ ꯌꯥꯗ꯭ꯔꯣ? ꯑꯩꯈꯣꯏ ꯃꯩꯔꯥ ꯆꯨꯕ ꯍꯧꯖꯔꯦ. ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯒꯦ. ꯀꯩꯅꯣ ꯇꯧꯋꯣ, ꯀꯦꯟꯗꯜ ꯑꯃ ꯍꯥꯟ ꯆꯨꯔꯦꯗꯅ. ꯇꯥꯕ꯭ꯔꯥ ꯖꯣꯟꯁꯟ? ꯖꯣꯟ, ꯀꯦꯟꯗꯜ ꯑꯃ ꯍꯥꯟ ꯆꯨꯔꯒ ꯔꯥꯎꯟ ꯆꯠꯂꯣꯕ. ꯑꯗꯨꯃꯥꯏꯅ ꯔꯥꯎꯟ ꯆꯠꯂꯣꯕ. ꯑꯩꯈꯣꯏꯒꯤ ꯊꯧꯆꯝ ꯔꯣꯖꯦꯁ ꯌꯧꯁꯟꯕꯤꯔꯦ. ꯁꯦ ꯁꯣꯝꯗ ꯄꯥꯏꯁꯦ, ꯁꯣꯝꯗ ꯃꯩꯉꯥꯟꯗꯣ ꯁꯣꯝ ꯅꯥꯀꯟꯗ. ꯁꯤ ꯂꯧ ꯆꯠꯄꯗ ꯁꯦꯝꯇꯦ. ꯐꯤꯖꯝ ꯍꯥꯏꯕ. ꯃꯥꯡꯉꯣꯏ. ꯉꯁꯥꯏ ꯅꯪꯅ ꯃꯦꯁꯦꯖ ꯊꯥꯛꯄꯗꯣ, ꯄꯤ ꯋꯥꯠꯂꯦ ꯇꯧꯕꯗꯣ. ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯧꯔꯦ. ꯁꯤꯗ ꯑꯩꯈꯣই ꯃꯥꯡꯗ ꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯂꯤꯟꯊꯣꯏꯉꯥꯝꯕꯤ ꯍꯤꯖꯝ ꯑꯃꯗꯤ ꯐꯤꯖꯝ ꯍꯦꯃꯟꯖꯤꯠ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯅꯤꯁꯤꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯀꯣꯟꯗꯣꯂꯦꯟꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯅꯤ. ꯃꯁꯤ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯒꯤ ꯃꯐꯝ ꯑꯃꯗ ꯃꯍꯥꯔꯥꯅꯤ ꯕꯥꯒꯀꯤ ꯆꯧꯍꯥꯟ ꯄꯥꯔꯛꯇ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯍꯥꯔꯥꯅꯤ ꯕꯥꯒꯀꯤ ꯃꯐꯝꯗ ꯂꯩꯕ ꯏꯔꯩꯆꯥꯁꯤꯡꯅ ꯄꯨꯟꯁꯤꯜꯂꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ. ꯂꯤꯟꯊꯣꯏꯉꯥꯝꯕꯤ ꯍꯤꯖꯝ ꯑꯃꯗꯤ ꯐꯤꯖꯝ ꯍꯦꯃꯟꯖꯤꯠ ꯍꯥꯔꯠ ꯐꯦꯜ ꯀꯟꯗꯣꯂꯦꯟꯁ ꯍꯥꯏꯕ ꯇꯥꯔꯦ. ꯀꯟꯗꯣꯂꯦꯟꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯅꯤ.
मैम शेयर तौबियो यारी मखै से कोइना दिल्ली मफम खुदिमुक्ता मैतै मचा क्या अमसु लै अदुबो मामागे असिनबा मतमना काइथोकपा यादना लाकपा ngamdragasu लाइबसिबु यंगिरगदि उबिरगदि अदोमदोंगी यूनिटी अदु थोकपियो हाइना मैम थमजगे हाइजरी रिक्वेस्ट मकने रिक्वेस्ट ने मैम दा खितंग बेक चसे खितंग बेक हंदोकसे यारे 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 लेसे सोमदना अखोइगी सलाई ट्रेड की फिराल ने असम द उबिरी बसे अदुगा सोमदना यारे सोमदना अखोइगी इंडिया की फिराल ने लाइरी बसे सन्ना कंदना सलाई ट्रेड की फिराल संजल लकनो अम नहीं संजल लकनो बा हाँ ओ अदुरो ओके 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 से लाओ से मई से ना थांजलो से कैंडल पार आरे कैंडल मगुरा से कैंडल पार का अबे कैंडल नहीं छुरी बा कैंडल नहीं छुरी कैंडल पे मोद somda focus strong hai jangon dro ai ngon da ta bai ni ngore ya kai de dai kai jebo koi simang da uriba koi nau sing se every koi daily de thokba thobak thorom ke ada masage asin ba kya kai thotuna sithaban laidana thorok thorom ke ada sargi are bai nau sing ada ni ngasi koi mang da lengsen bi ba se asigi asumna koi na punjaba khaiba tare mayam gi mang da koi thamjari ba se koi gi lintoi ngambi hijam amadi fijam hemanjit anina minung silaitana hatok pikra ba heb tare makoi gi thawai audraba asang adu hek uru matamda manipur da leiba amadi manipur gi wang da leiba amadi national media kaya da su hairiba paw aduna breaking news oina phong khiba mayam su thengnai birongani khali adubu kariumba national media khar da di akoi gi hairiba content adu remove togiba natraga delete togiba adum su thengnai birongani khali maram aduna akoi national media adumba commercial gi oina pangthokpa adumba national media kya bosu akoina condemn tawam thoen khali aduga akhoi gi leba ki ngasigi akhoi tha mari manga phajalalaba akhoi gi irang asibu aroiba simagna la na si da loirani haiba ngamdaba adumba lainga asidabusu akhoi na warawdaba ngamde ngasi akhoi gi myam asina waklon kaya puraga hangi madudi ngasi akhoi gi lainga asi
ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯉꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯍꯪꯕ ꯋꯥꯍꯪ, ꯆꯥꯎꯔꯕ ꯋꯥꯍꯪꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ. ꯅꯣꯡꯃ ꯄꯣꯛꯑꯗꯤ ꯅꯣꯡꯃ ꯁꯤꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯈꯪꯅꯩ, ꯑꯗꯨꯕꯨ ꯁꯤꯕ ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯒꯗꯕ ꯑꯩꯒꯤ ꯈꯣꯜꯂꯥꯎ ꯑꯗꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣই ꯃꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯨꯕꯒꯤ ꯃꯗꯨꯒꯤ ꯀꯥꯟꯅꯕꯗꯨ ꯂꯩꯇꯦ ꯍꯥꯏꯅ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯂꯩꯖꯩ. ꯑꯗꯨ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯑꯩꯒꯤꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯍꯧꯈ꯭ꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯁꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯖꯕ ꯇꯥꯔꯦ. ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯖꯔꯦ. ꯌꯥꯔꯦ ꯌꯥꯔꯦ. ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯆꯕ ꯑꯣꯏꯅ ꯇꯨꯃꯤꯟꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯩꯔꯥ ꯀꯠꯂꯒ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯕ ꯍꯥꯏꯖꯕ ꯇꯥꯔꯦ. ꯂꯤꯟꯊꯣꯏꯉꯥꯝꯕꯤ ꯍꯤꯖꯝ ꯑꯃꯗꯤ ꯐꯤꯖꯝ ꯍꯦꯃꯟꯖꯦꯠ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯑꯩꯈꯣꯏ ꯏꯆꯥ ꯑꯅꯤꯁꯤꯒꯤ ꯁꯛꯇꯝꯗ ꯍꯥꯏꯕ ꯇꯥꯔꯦ. ꯑꯁꯤ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯎꯠꯆꯕ ꯑꯃꯗꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯃꯈꯣꯏꯒꯤ ꯍꯋꯥꯏ ꯑꯗꯨꯕꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯕ ꯍꯥꯏꯗꯅ ꯉꯁꯤ ꯊꯧꯅꯤꯖꯕ ꯑꯗꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯍꯥꯔꯅꯤꯕꯥꯛꯀꯤ ꯆꯧꯍꯥꯟ ꯄꯥꯛꯇ ꯃꯌꯥꯝꯅ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤ ꯈꯨꯠꯊꯥꯡꯗ ꯎꯕꯤꯔꯤꯕ ꯑꯁꯤꯒꯤ ꯃꯩꯅꯥ ꯇꯤꯚꯤ ꯆꯦꯅꯦꯜ ꯈꯨꯠꯊꯥꯡꯗ ꯎꯕꯤꯔꯤꯕꯁꯤ. ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥ ꯆꯦꯅꯦꯜ ꯈꯔꯁꯨ ꯂꯥꯛꯏ ꯍꯥꯏꯕ ꯇꯥꯔꯦ. अपना 1 मिनट के लिए मौन करेंगे उनकी आत्मा की शांति के लिए. ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯤꯅꯤꯠ 5 ꯇꯨꯃꯤꯟꯅ ꯂꯩꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ. ꯃꯤꯅꯤꯠ 5 ꯑꯩꯈꯣꯏ ꯈꯣꯏꯔꯝꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯤꯅꯤꯠ 5 ꯇꯨꯃꯤꯟꯅ ꯂꯩꯒꯅꯤ. ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯕ ꯇꯥꯔꯦ. ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕꯁꯤ ꯗꯦꯜꯂꯤꯒꯤ ꯆꯧꯍꯥꯟ ꯄꯥꯛ ꯑꯩꯈꯣꯏ ꯀꯤꯂꯣꯀ꯭ꯔꯤ ꯚꯤꯂꯦꯖꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯛꯕꯥꯜ ꯕꯤꯜꯗꯤꯡꯒꯤꯅ ꯍꯦꯛ ꯅꯥꯀꯟꯗ ꯍꯥꯏꯕ ꯇꯥꯔꯦ.
ꯃꯌꯥꯝ ꯂꯥꯏꯚ ꯑꯁꯤ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯂꯥꯏꯚ ꯊꯥꯔꯤꯉꯩ ꯃꯅꯨꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯔꯕꯤ ꯅꯪꯅ ꯑꯗꯨꯝ ꯈꯨꯝꯃꯁꯨ ꯌꯥꯏ ꯈꯨꯝꯃꯤꯟꯅꯧ ꯅꯣꯏ ꯑꯗꯨꯝ यानी रोमा इधर आ जाओ ना पीछे पीछे आ जाओ क्या नाम है आपका आज आप कैंडल मार्च निकाल रहे हैं आपने दिए जलाए हैं क्या घटना हुई है मणिपुर में तीन में खितंग का नगाओ 3 में से हमारा मणिपुर अभी हिंसा हो रहे हैं इसमें मोर देन 4 मंथ 4 महीने से अभी तो लगातार चल रही है ये हमारा मैत्री समुदाय और कुकी समुदाय के बीच में तो इसमें से मोस्टली हमारा मैत्री समुदाय हम लोग शांति से आने वाला है 2 बच्चों की आपने तस्वीर लगा रखी है उनको श्रद्धांजलि आप अर्पित कर रहे हैं क्या नाम है इनका और क्या इनके साथ घटना घटी है ये दोनों लिंथोइंगाम्बी इजम और फिजम हेमंजित ये दोनों पढ़ाई करने वाला स्टूडेंट है तो ये दोनों बहुत टाइम से मिसिंग है मतलब 16 जुलाई से मिसिंग है तो अभी मिसिंग है या कोई तस्वीर आई है कि मतलब मिसिंग है तो उन लोग को हम लोग को वो ये मिला था कल उन लोग को ये मतलब फोटो मिल गया अच्छा तो इसलिए आप उन लोग डेथ हो गई है अच्छा को शांति रखने के लिए क्या मांग कर रहे हैं केंद्र सरकार से राज्य सरकार से तो हम लोग मोस्टली वी वांट जस्टिस और हमारा मणिपुर में पीस चाहिए तो हम लोग तो पीस के लिए भी ये करते हैं लेकिन सरकार ने कमेटी बना दी है कोई कार्रवाई नहीं हो रही है ऐसा लग रहा है क्योंकि लगातार हिंसा वहाँ हो रही है उसका कोई फायदा नहीं हो रहा है मतलब लास्ट 4 महीने से अभी तक कोई उसका खत्म नहीं हो रहा है तो हम लोग जल्दी से जल्दी हमारे मणिपुर में शांति लाइए शांति चाहिए प्रधानमंत्री नरेंद्र मोदी जी से क्या अपील है प्रधानमंत्री मोदी जी से ये कहना चाह रहा हूँ नरेंद्र मोदी जी हमारा मणिपुर में जल्दी से जल्दी आप शांति लाइए तो आपने इलेक्शन से पहले बोला था अभी भी हम लोग याद है मैं अभी इसके सामने बोलना नहीं चाहता लेकिन जल्दी से जल्दी शांति लाइए कोई और है भाई रबी 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 अरे आओ सर आप लोग कर रहे हो और बोल नहीं रहे हो यार नहीं यार ऐसे Biru. आप लोगों ने किया है बोलना पड़ेगा 6 जुलाई इसी से नॉलेज है नहीं तो भाई सर आमचं इंगित तगोबा आमचं साइड इंगित तगोबा अदुने ताहौबदुने हाइजे लेकिन कमेटी बन गई है उसकी सभी नहीं कर पा रहा है क्या अपील है इस कैंडल मार्च और श्रद्धांजलि प्रधानमंत्री नरेंद्र मोदी से और वहाँ की राज्य की सरकार से ये अपील है आप लोग हमारा सिर्फ ये अपील है कि जो भी घटनाएं हुई है अभी उसके बदौलत हमें सिर्फ और सिर्फ हमें एक जस्टिस दिया जाए ताकि आने वाले समय में
ꯀꯩꯅꯣ ꯇꯧꯁꯟꯖꯒꯦ ꯑꯩ ꯂꯥꯏꯚꯁꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯟꯖꯒꯦ ꯃꯌꯥꯝ ꯃꯐꯝꯗꯒꯤ ꯇꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯑꯗꯨꯒ ꯂꯥꯏꯚ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯌꯥꯔꯤꯃꯈꯩ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯅꯥꯇꯨꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯖꯔꯤ